सोमदना लोयाना लाइजबो यूनिवर्सिटी दा थिलमी लाइजना नोगी पुलिस की ड्रेस टू सेट्रदी लाप याद्रबा लोयाना सनाइबे मथिलमगा थबक चतोरिबा ननाइसु अदुगिने अनिरक हनबगा ngamaroy लाइजना हौजिकते हौना अदुक तलदी आइदि कमाय तौनि लोयाना ए करीबा हौजिकिदो आइबु होंहौदबना फदोय जाला लाइजना अमुका हाइरो हौजिकिदो आइबु नमदना फाबिरगा होंदबना फदोय जाला काइना लोयाना नंगी नमदना फाबिबा हाइबु वाइदो आइना हारकनु हाइद्रो आइबु नुपी फंगदबदौना लेजगे ngakतनी नंग तबु नुंगसिरुबै लौबै वानी अदुसु नसाना यारिदुदा लाइजना करिया अखोइसु इबुंगो इंखलकु मतमदा बोर लाइ खुरंबदौना नुपाना क्रिक इनरइबा अखोइना अदोंबदो उसिनदबै लारिक पारगा लैदना खरा थिंदोखिबै वानी नत्रदी इचा क्लास 10 कारमनी लोयाना आइसा कुथि येंबदा नुपीना ngamni हाइदो सोइद्रबा खंगदे आइदी थाइनगी लाइजदुनि खंदना नुसिजरुबनी सिदी फजना कोकलिरमेना आइबु हप्ता अमता खंगनरमदी लरोमिदबनिको हे ईश्वर लाइजना याम ngame मसि नुपासे फै आई नंगोंदा लुहोंगोइको इपादा हाइरगा वालोइना थोके गाड़ी खामो आई ऑटोदा चखिगे लोया नोकलगा इहे फागी तवगा याद्रबो नुक्सीदना लक्नबगसे यारोइदोरिनिना लाइजना नंगी फागीदुदी मिसिनबा याबा फागीनी केस ले आई याम पेंदे लोयाना सावरसु नुक्सीने सिनुपीसिदे अदुबु याम सावनोबा खौरिगी पाइपतो उगे तोइमि नंगबो लाइजना हाइचिराइता नंग खना याम होनुको आई ngasi सावतना गाइदे जोंथजखिनी लोयाना जोंथरो यौरे ननाइ खामजरगे लोयाना गाड़ी दु खामे लाइजा कुमथरगा थों कन्न थिंजलमगा गम चखरे लोयाना हे फजबजन चंगुने सावबदो याम पक्सैको मसी नुपीसिदेबा अंगांग मचानी पुरा चहीने इंगोंदे हलमनी लोयासु लाइजबु थनमगा ऑफिस काखरे सोमदना लाइसना इमुंगी थबा इंखांग लोइसलगा माइकादा फमदुना निहाक पोथारमी लाइसना मथनता वखल खली पुंसीसे अहोंबगी अहोंब ngakta ngarangna ama ngasina ama hayne kari orakani tangbangam deko nungsiba haiba posaksina miyoibabu kayada olhaliba tamo nangna ibu nungsibase uraga aigi khalamba ninglamba pumbasu tayonaki asawa pumba phathabiki amaromda masina su farabra khale laman khumba haiba posakse apongbagi wakhal oraba male mafam khudingda achungana maithiba piba ngami haibaduni fataba mina fatrabasu ekhodi fatabagi wakhal chenbasi aranba oramle mana tawjaba papki mahi mana aduma phanglakani ishorna matam pumbada miyoiba ekhogi bichar tawri haibase ai hausikti khangle aina laman khumludrabasu ngasi makhoi na tariba dasase ishorna silakpa oigani adubu makhoi na afaba wakhal khalakpa ngamduna lale haijarakpadagi henba karisu leiti hojikti aisu aigi punsi ama haurabani inemsu gyan taraba male thaubasu masana taba orasanu ai hojikti khanaba karisu pamdre ingna chikna harauna leining lakle aigi pibok nungda yauriba mitamasina daibam phauklaba matamda mitmangda chena chongna sanabado yening lakle mahangna ima haina kaubado ngasima uhening bagum tawre lesna phamlambadagi atum tum thakraba male mikap thorakpada thanil phi honglaga lerami lesna mamit phagli tama aidi tumlamlaba male fasana masamdu tasilaga phamdagi tapna hogolai thanilna nangsu nungaina tumjabaduda hodopidrabani lesna na khudai ama lokthokduna pirami aduga thanilgi firoldu thupsilaga fiyandiyan sili thanilna ngasidi aisu wari fasana ngahak tumge nangdi thoklagero lesna imagi manakta umta chaluge thanilna ima su fasana tum hobane hodopiruranu nanganse ngahakta namo adu saru lesna kaidorage naraba thanilna khagrachi e lesna phamung dang phami aduga thanilgi nanganda makhutna nambirami lesna swaisi nabro tama thanilna adaido yam kana dinamnuko nasa sokini lesna hoi ba aisu khangjei thanilna
yam experience leibaga malida Lesna na taning de cho chaujarakani ai Thanil na phagi tawbani da ado nangdi angang nupaga nupiga sa kanane hena pamge Lesna na aidi yai da ado nupina di hena pami ahan oibase maramdi nupi oredi akoina ahal oiraga moina seba tawba laktoini dana Thanil na aisi nupi ni hena pami ni ja nupi da pilot ka oheningi aidi Lesna na pilot haiba kaigia yumda su leiraroi adudia Thanil na leitrasanu aidi nupinaga pilot oibase yam pamsai Lesna na ohelo nupa oiragana film he kumhange Thanil na taning de film kaina thokmo direct laisu helaga scientist ohendoini ijadi Lesna na tamona loina silo he aidi ba ijana pamba lambi da chalandoini Thanil na nupi gi haunabi angang mahan bai thabak to tobiranu nachana hai khei indana Lesna na kai haino adudia angang pharagana mapana sembeini sineba aduga angang phatragana mamana sohen bani haidoiba tamogi wata sidi court kare khangu adumaina ga engonda hairadi Thanil na ukil gi haunabi hauraba yare namla anu se hipul awna kanda Lesna na chak thongba mu thengkini ko tamo he Thanil na thengoida aidi ijagi masakto khangu uning le ene thama pantara ngai dise wadorida Lesna na ngai ngamdaba sinaba as pukta ka par kanu angang khangni haiba Thanil na khango he mapagi makhut khanglamni chasu Lesna na yam khangbagi waro nakoido khrakak thalo laibaktaga loi yuremi Thanil na thabok mayam sina sangdre koi kakpaga Lesna na tamodi wasu phasana waram nani tawisi Tanjaduda makhadagi Santi na kaurai Ibema Lesna tabro amta lao Lesna na ima na kaure amta thoke tamo ima tare lae Lesna hatu thorai thaubasu mai kagi thongdu hangdolaga thorakpada hek thengsina duna Lesna makhongdu leithi ega steer gi step ani hom makhong loksilaga ontharami laibak phabadagi khutuna steer gi reling duda phaure Lesna khanglaw lawrai thaubasu nakanda tusile tamo iteng masi ture Thanil pakhatna chen thorai Lesna gi matawdu ubada changsin dina kongkhatli Thanil na bem hogolose Lesna bu thangatlaga phamungda thangjili Lesna na tamo ai puksi yam nare hairaga kapi Thanil na laibaksu I tho ene tawise kashu tawri hospital jase ai purit amta lisinge Santi su makhadagi ibema kaidorogen he thobana tamo ai su kadi thorpada thinjina bane Thanil yam sauna namitu yenga thopagai doge ha Lesna bu kongkhatlaga makhada kumtharai Santi su pakhatna kaidore ai mobo ibunga Thanil wa kain tanganglam dabida Lesna bu gari da hapkatlaga gari thauba howe Santi na atomba kamain tawino na tay masibo thobana imung de khali thore aisu kadi thorakpaduda thinjina dana steer mate khara onthakibani aina thawaina tawbasu nate aingondaga namit yengu yadra kaina lawromdana khoidause poksaw sawningi tamose asmain tawramdabani siradi phadawne asinupi sida Santi sangsilalaga thobada khupana tharami hai ke wang sangang no nang haido ha natai masina nari ngeda kuchen chendana aikhoibu honabire aduga hosina nang ngangali do karino thauba sauraga o masinu pisigi damaktani ne ima phawba najabu phubanga maba phai thauba sauna mathakta kakhre somdana gari manungda Lesna na tamo ai puksi em nare ai khang ungamdre tamo Lesna gari manungda tharo olami Thanil Lesna gi matawduda masadu tofom khangdre mapi dana kaptuna Lesna bu thimjinje nang kashu tawro yebe hospital yogdore tamo leisidi waganu makhut namana mapidu teithok laga gari du thaurai Lesna khonjel tapna tamo ai pukse kainum tawre sur honbo wasile ai yam wahare Thanil Lesna gi matawdu ubada pakhatpana kanna thaurami Ras hospital yoramdai haijin famda gari mamai khangka kakpada post amada gari du thomjilami mafamdu da leramiba mayamdu chensinarei mi mana gari accident ene tungda nipi musu yawriye mayam amta hospital pusinse Thanil mamitu pangba ngamboy ngamdaboy machinda solami ai nupi se amta kanbiyo Thanil amadi Lesna miyamna hospital da pukhatpire
manungda emergency ward ta ani du gyan ta dana leiri lesna amadi thanil khudakta operation theater da pusinkhre pawadu tabada santi su sona manano pi horaga lai aduga loya amadi mensa su hospital la laklami mayam du pakhatnare tafom khangnaramdi numit mangani gi matung lesna ward leire masadu khradi kankhatle lesna na ima tamodu bu gyan laktribara aima bu yamna uninge santina ibema nangbu wakhaldu sontaganu haiba natro achawbodo isu tawroyi loyana lesna akhoi miyam leiri sidi thanel do doctor na vital organ sing loina stable oire isu tawroi haibani ngasi haying sida gyan soidana tarkadaba male haribani lesna na he iswar tamobu soida ngamdaba uhen biyuko ai wakhalse leithafam sukang khangdri loyana nangna adumaina sum khalleradi nasadu kramna phagakani ima su chaklobu chatkibani yoroklani ima lakladi aisu thabak haibe chatludaba yaroi tawrise tanjaduda thauba lesna gi word da changai thauba yam harauna ima akhoi tamoda gyan la hore ima bu hangauri aisu harawmandana chela abani lesna harauna ha tamo gyan tare haiba ima daloya aibu amutta tamo gi manakta pubiyo tamo na aibu thiramlani santina loya ibe mase yararoi nang wheelchair do amta lawso akhoi punna chatlurasi loyana wheelchair puraga lesna bu famalle aduga ICU tana lai mafamduda leiriba staff singsu loina khanglibani makhoi ni gi sokhibagi wari aduna kanasu karisu haidre ICU gi ward tarami nurse aduna noise mi amale amamam ta oina changse anaba ataisu leiri thawbana ima nang hana chango tamona ima bu hangobani lesna na ima hana changbiruro tamona ima bu hangi haibanina santi lesna de yengaga ima thuna thoraki go bema santi manung de changlaktuna thanil gi manakta phami thanil makhol tapna ima aina leirisibu kadai dano aibu matau karamna pabung di yarok tabra santi ngakna karino achoba nang pabung di jail da leikhribadudi lesna na nangbu uning le haiduna lehori maga hana amta unabiyo ibungo masu ngarangda wata puthokpada ngairi thanilna lesna haibu kanano ima aduga pabung na matau karamna jail da santi thanil gi wai singdu tabada punga ngakre mamita mapi rajele santina ibungo amta ngayo ai doctor da wam ta hange ko santi duty dariba doctor dugi manakta changai santina ibungo doctor icha sibu karino tawri base doctor duna kidorge ine kari haraklino nungai taba kari le hage santi makhol thokdana kaplaga ibungo icha se magi nupi khangdre mapabungsu jail da lekhibane madusu mahak nisingdre karigumba khara kawrabo male doctor aduna ine akhoi amta yengsage doctor adu thanil gi manakta changtuna thanil da hangai thanil ai karigumba khara hange nang khuma uko thanil na haibiu doctor aduna nangna accident thokiba numitu ningsinglibra amuta hairo thanil mamitu ngahak usili accident doctor ai ningsingba thoktre doctor aduna adudi nang ikui kuidana ningsingba khara hairone ngambre yengo thanil ngahak khalaga tapna hairi Delhi gi aigi room aigi marup sing university da aigi project khara semlamba presentation tawnaba doctor aduna hospital se Ras Medicity ni Manipur ni ado nangna Manipur da lakhibadu ningsing libra thanilna doctor ai ningsing ba thoktre doctor aduna yare potharo ima se mapanda puthoklage horene tapna unarasi ko santi machagi manaktagi lapthorai doctor aduna ine magi se aisu chap chana haiba ngamjadre ekhoigi specialist tanaraga yenghanaba tawjage santi kapli ibungo doctor nakhoi su khanglamni accident ta matay mana pukhalakibaduni magi nupina mapanda ibungo bu unagena ngaiduna leiri aibu kari hayu haibano ine gyan ta dre ne ibungo doctor do haifet khalaga ine pusenbiro aiga punna unahalage
Santi ICU dagi tapna thorai. Lesna ima ai changba yaradra. Nurse ama tholakduna aiga changlasi atai leibiram ko mapanda. Lesna nurse na wheelchair du insinduna Thanil gi manakta thami. Nakandagi doctor aduna ibema kainoni Thanil se gyan lakpada ngairi aduna wayam na hangbiganu haifet unabiraga sister nana khangna putho oko. Nurse aduna Fani sir. Lesna na tamo nang kaisu tawdre ko tamo bu gyan tarak pu ngaibada ai kyam pakhatli khangbra aisu naba pharani nangsu naba pharo yumda halase. Thanil Lesna da munni yingi wadi karisu nganglamde amuk masadu ituk tuk thai. Lesna na kaidorage tamo aibu sauri baro karimta su khumde aina tamo bu yam wahala baro. Nurse aduna ije tamo se gyan lakpada ngairi aduna phajana masa fagatlaga unabiro thoase. Lesna bu nurse aduna inthorai. Lesna na ngai kho tamo nang aibu warorabo aingonda bem haina pho uningdrabo tamo khumo. Nurse aduna ije anaba taise taraga kaino makhalani tamo se nungai tabale ramgani gyan tarakpai wangang thopa ngamdabai oiramni hayeng phajana pharaga unabiro. Lesna bu mapanda inthorai. Nurse aduna sigi matung patient Thanil kanamta unaba yakhiroi. Lesna kapaga ima tamo se aingonda saukhrobo male aingonda karipta hairakti aina ngangbada masu kumkhumdi aingonda dum munni yenglaga lei. Ima tamo na imada mana sauningbado hairaktabro kaigino mana aibu harauribase. Thanil gi lehauriba condition du Santi na haibadagi loyaga thobagasu khanglabani. Loyana Lesna ai saurakani hospital ni nangna leirise mina loini yengnari. Thanil do gyan tarakpada ngairi bani masada waramkhini wangangba phauromoy masa khara kankhalaga wari phajana saraga loire. Somdana ICU manungda Thanil mathanta khalli o imana Lesna haibadu ma oiramba tare mabu aigi kana aduga mana hairamliba wahising karigino aina amata ningsingba ngamdribase. Thanil na doctor bu kaurai. Doctor kaubadu tarduna doctor chensilai. Doctor aduna kaidore Thanil. Thanil na doctor aina karimta ningsingba ngamdribase karigino amuta haibiyo doctor aduga hosik laklamliba nupiduna kanano aibu amuta bhab tahanbiyo doctor. Doctor aduna Thanil calm down amuta tapthakho hosiki nupido atai kanasu nati nangi nupini nakhoi ani si accident thokpadagi mafam sida punna pukhalakibani numit mangani nahak unconscious oina leirure kokta yesinba yaukibagi nahaki memory kharadi affected ore adubu tamna ningsilapassu yai ekhoi gi senior doctor singda inform tawkre makhoi su laklani aduga kari tawgani kamdogani haibado makhoi na hairaklani sida hena khanjiningai oide potharaga nungaina lei thuna pharakani da. Doctor du asumna hairamlaga thokre. Thanil na mahakpu aigi nupi ekhoi accident thokiba aina wahai amata haikidriba du manadi kari khalamgani. He Ishwar aibu amuta ningsinghanbiu kaidobage. Pungmuki matungda specialist doctor laktuna Thanil bu check tawrami. Doctor aduna Thanil aina hangliba wahangsing nangna khumliba ngangliba singsi taraba matungda nangse TBI gi maramna haibadi traumatic brain injury oikibana nangi accident dagina past 1 year gumba memory lost oire. Masi ngasi hayengsida pharakpasu yai or tha khara changbasu yai karigumba kanda sungni ningsing laktabasu yai adubu yengsi Ishwarda thajaba thamsi aina iramliba hidak sing ase chang naina chathoksi ko. Thanil tapna karigumba ningsing laktrabadi doctor aduna ningsing laktragana kari akaiba lege nangi last year university gi wari ningsing lidana. Thanil kaplaga doctor yam kaiye ai nupi thiramlibase mahapu ningsing bangamdre. Doctor aduna o masina takpadi noeni kuina loinarakpa khangnarakpadi nate adubo hoi natai na naw haibadu oire anawo punsi ema seminabadana kyam kaiba. Thanil na aisu gyan tadre doctor yaragadi aibu ningsingnaba amta wanabiyo.
डॉक्टर अदुना अगी बेस्ट लेवल दा सोइदन होनागनी पुनिंग सोंथब तौगनो हेरा नुपा मानदबा कप्तना तौइने फरे ऐसु थोकलगे नंगसु ब्रेन दो खरा पोथालुको थानिल बेता दुम वखल खन्ना खन्ना तुमथाखरे डॉक्टर ना लेस्ना अमदी मोइगी होल फैमिली दा थानिल गी मरमदा सिंग हाइदोकलमी